시작 시작. Good morning guys, welcome back to my channel. मैं खरी हजू फाउगी ओइनदी वेदर से नुंगाइरिबको याम साथि नुंसाजु याम थोरक्तरिबा अदुगु मा लेके सागलकद्रेदि खंग्रे से नोंजु खर मंगेबो तो उब्रा मा लेके सागलगदि ज्ञान ताद्रे इन पिजुमा सेकेंड डोज वैक्सीनेशन मतलब यारे स्लॉट हांग्ब्रा येंगे खरा अनप जगह का हांगगरि माइ जु कापथोक नमराबा तौरकेबको माइ ngang ngasiदि काप यारे माइ वैक्सीनेशन सेकेंड डोज तो अखोय बहाय तारिख 23 तगी काप यादनेबा मोइना नंगी ईबीसी नोस पिराबने नंसे क्लास आउगदो खंगबा काम गाने छिनदोके हाबनो Pren kam kanda ndang da ken ndang da ngai ji bo de ta de sindu ko yare chubia second dose lumu kap na ba yare da na second dose lumu kap yare da na no gidi yadri da na kasibla gidi yare ba second dose are samadi यारे बताने छिल्ले जे मा इदने फफरे थांग जदना ग्लास का कनो काप न बा काप अदुना काप जे मोइनी न काप जे मा इदे जु फरे बा हाइदि अतै दे चप्प जे कोइने जु तल्ले बा लेरे यारे लेव बोदना अकु मिग नंग नपानी कापो यारे अदु तबदु मान कछु रजिस्ट्रेशन चंगा हायबा मोबाइल नंबर दो अदु दं ओ चंगा लोरे ओ यारे अदुना फर अदुना वैक्सीनेशन जे थांग तोइना काफल लगे सिने फर चसल्लो थिनबिरगे ऑफिस दा अदुना वैक्सीनेशन दो तारिख 23 तोइना कापजे क्लास कना बाने हाना कापनी अदुना फरबो उइनु ओइना हमदा कापदुना masih di swab mangani na mo ane swab mari kita ngai na officer kan hai to mi am tilam di mo mai te dana ai di wali na ai di august ne bai di ai ne last kap kimi na e last di kino ni mane last ne lina roy tunggu kari ju nahan क्या पंक्चर ओए ब्रे बको अदना परफॉर्म जो लेतनी ना हजि स्पेट है जे सिकंगा रे नं खरा येंगा थौददि बको आइजु अदना जि किरो ने थौबो जे कि जे लम्बी लंगा दमु सितागदि कदाइदि मु लोगुनि तया नत्र तन स्पेट है ना थौरी ने जि परफॉर्म जो लेतनी ना बको जगह जे sakwe hoji sana pai bani sakta thoya adangara aina gamla kogi agi mamang gida to ba yale habdo modu ulake habdo ei hoji ningjang ye ko adum te ulake tesdi yali je chije mudi tarak to re chije more musem de yar o kalle he tesdi yali je soina egada kelo nung thori nung leita bina ko season ta ba wire gum bana yal no mot na chaba kana khara phajaba keno na mu sindok bodoni ko mai khong jina manung da ne ko army mung da mo sports tok dure keno ma tawri mo je abba ka je
ꯆꯥꯛ ꯂꯥꯝꯃꯟꯈꯤꯗꯅꯕꯀꯣ ꯃꯦꯒꯤ ꯊꯥꯎꯗ ꯉꯧꯔꯒ ꯑꯣꯏꯅ ꯍꯧꯔꯦ ꯑꯩꯅ ꯆꯥꯛ ꯈꯔ ꯍꯥꯞꯄꯦ 이거는 ꯆꯥꯒꯦꯔꯥ 이걸로 시다 메기제 바로 타오다 그런 거 ngꯧꯔꯒ ꯇꯧꯕꯅꯦ ꯆꯥꯅꯤꯡꯕ꯭ꯔꯥ ꯆꯥꯒꯦ ꯆꯥꯛ ꯂꯥꯝꯃꯜꯂꯕꯀꯣ ꯉꯁꯤꯗꯤ ꯄꯨꯡ 6 ꯇꯥꯁꯟꯈ꯭ꯔꯦꯕ ꯇꯥꯍꯟꯒꯨꯝꯁꯤꯀꯣ ꯇꯥꯍꯟꯒꯨꯝꯁꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯦꯁ ꯇꯧ ꯌꯦꯡꯉꯨ ꯍꯧꯕ꯭ꯔꯥ ꯁꯣꯛꯀꯅꯤ hꯧꯕ꯭ꯔꯥ ꯋꯦ 마디 하냐라모로 애는 고비 타고 아두기네 양 파래 마나 하냐디지 아얌 싸라네 나더라 봉아 마 하냐라모 아얌 싸로이더니 보고 바이토 보인다 그러나 딜로고 양 타거든요 하냐 타더라 봐 소이고 고bat달라 보고 하워 아이디 하우디 저는 봐 핸드비 원 मैंने साका मिगी साहब जे हाउ ने मियाम साहब यो भी दे हाइबिरो सिदी मु थाउ तो ngोवी न मु मतम खर चंगिना हानगी होबुंता हानगी नि हाइदी खुहोदु सिंगदुम योनबदु मुदि तादुम तरोदुम सा 합슬라 साब धमाम सारे बको सब सारे पिक था बुक थंगला ai sạc lắm mình ngó lắm mà này cái đồ gì kia là khá lắm mà này quá hiện là trong phố là bằng cây đồng đồng nào ra ha bằng cây đồng tiền tuần đang gì vậy bằng cây đồng đó chắc lúc đó bỏ đi tra vào gì vậy 마이롱 믿어 토디 빠와니 근데 막카이니 강데 로로 해봐 이제 기대비 하고 해라 믿는 게 지리비 하고 지 타오 장대봐 타오성에 뭐 타오면 장 거든 치즈라 로라 보는 게 딜봐 뭐들이야 하고는 그마 지리비 하고니 피타시 짜닝이 해라 봐 싱하고도 그거 하오네 싱하 타오 생에 에 나 타오 때문에 나 그거래 하영 타오 때문에 내가 그럼 야들 해라 어떻게 요라 해라 아니 팔로 또 아따가 비송로는 풀리자 아니가 호라게고 에라 야말리고 야말리 아홈 자디 시에네 지금 사중 짜가는 아니 호라기가 아홈이 안 말리 본두 걔는 양브라 자 타도라 펑펑펑 sit down 자 비에가 자 아두네 한다기 타겟 하고 보나 파동 야, 뭐 오바. 옥드리다. 아봉아, 아무따기 임비우지. 아무따가 라스이나. 아무가 임비. 자. 야레코. 야드리. 시사. 아봉아, 내가 돈이 그럴 까비요. 그러나 온다 걔네. 너무 잠만 그래. 비토가. 야라. 선데 비토가. 야데. No. 비토 그러. No. 아봉아. 아이 라우라게. 하이. 아우드네 하이도하니 봉아. 하이도하니. 봐. 야리지. 지금. 사미도 누가 너 하버네. 지금 마사지 카플라. 마히다 이거 가피람. nó khai với sao mà pa lại cái may mà ra nên business làm gì là đừng mà pa lại cái hay không
야래 거 마수 영 되고 아래 팽도 야래 거 깡고 그래 거 싸도 탁탁 가토 깡고 그래 너 버리 되죠 CD 짜로 있다브라 오버 CD 꼭지야 아버지 짜로 잔디니 왜 이상한 없지 하오야 만 그래 아니 아들 사다들 그거 많이 질리지 무슨지 인트로 인트로 cái xí đi, cái nó tụi mình mấy cái tăng lăng mà này. mấy cái tăng lăng mà lang ini gitu dan nang nggak disap saden 시비따래 시 Cái này mấy sáng này. cái chú cái gì ta đấy chú 질리 이 뭐 tăng luôn Con cha rồi, cái mấy sáng. À thì xí đi cái này giao tụi mình này. 하트 다 아니 뭐해 봐 뭐 ta đấy chú 질리 뭐 하는 게 아유니나 taruh ai sa ka tha 질리비가 어디 짜도 진이 다 온다 ha kare 질리비도 마침 싸서 두고 짜도 진이 ini sini lupa aduh ini bener Tao là xí mấy rồi. atau lu jajar ke sini lupa kenapa gitu Lúc đó đi xe xí cha. 그래 원리 해 문들이 해 시문이 말래 Mà nè. 어디 진이 등록도 싫어 진이지나 Ra cho ông xã sao. 많이 싫은 것도 내보고 진이 해지다 점프라도 다 예망이지 pastinya sampai ke lah di 점프리 점프라ing ada paligi no itu keren itu ada keren nah terus ini mga ini ko bisa kami yung pulora Cái này rồi thì khác phải. kami yung pulora kami deh pura 내가 정지를 그냥 해가 놔줘 얘기 들어 남님이는 빠면에 근데 좀 람팡문에 봐 그럼 아기 जिलेबी खाएगा जिलेबी टेस्ट करेगा चाहिए हेरा लाई देखा करे ची तुमने सिंगागु मग चादी हावगदम कदो गया ना 시자 구멍을 박대 까우이 해주러 봐 람비디기야 시즈나 거기 삽 방기 사이트니 많은 띵이지 어디 좀 좀만 또 눈이 나 나무기는 나 호르몬 때려가 또 보더는 들어 어디 좀만 뭐도 거리기더나 나는 또 보도 같은 또 보다 경지 어디다 아마 같은 또 기드나 에 목인 빌리아니지 또 그러고 또 많이 또 그래다 아마 호르몬 때려가 레이트라가나 거기 엘로베라 따유 가능가 또 보도 한번 봐 라에 부부나다 거리 연기 해놓노 거리 연기 해놓 시인도 봐 영어로 영어로 하지 마수비도 이제 싫어 시디끼는 애다 띵 히닥니 아차네 아차 탁 봐야 되고 레이기네 봐 레이기 플라워 하 그 해놓 못한다 투비야 근데 이 녹슬러 봐 맞아보다 다 덮어버린 거 시디 다 오버린 다 오버라 다 오드랭 시디 다디 손으로 도와만 입으면 투비 하 시디라 시디 우루에 다 다디 손으로 도거든요 미행지가 손으로 도프라는 다 마나 이제 카메라다기 연기시니 어두는니 다 톡들이 뚫어봐 다 톡들이 것이디 그다 오두두두 다 알레 뚫어라 nong 짱기들 시 신드밤 뮤세 이 카메라 딱게 푸드 그거 집이 시대인 거 아저기다 두두두두 시대 내주브라 다 내주브라 우브라 두두 시대 내주브라 이니까 माना कैमरा दे ये किसी ने माना ये था जे था संग्रह तू गायब था गायब बाय बाय तो करो थैंक यू सोचो था दा हाँ रोके तुम तो तू बा करीबा हैबोंग था दा था दा हैबोंग 치우러 가 하이파이브
ꯃꯣꯏꯁꯦ ꯁ꯭ꯄꯣꯔꯠ ꯇꯧꯔꯤꯔꯣ ꯑꯥꯎ ꯉꯁꯤ ꯇꯧꯈ꯭ꯔꯕ ꯍꯧꯈ꯭ꯔꯦ ꯌꯥꯅꯤ ꯃꯁꯤꯡ ꯑꯅꯤꯁꯨ ꯄꯣꯠꯆꯥꯗꯤ ꯀꯣꯏꯕꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯃꯣꯏꯒꯤ ꯀꯩꯅꯣꯕ ꯏꯁꯤꯡ ꯕꯣꯇꯜ ꯄꯥꯏꯁꯤꯅꯤ ꯑꯣ ꯆꯤꯛꯄꯗ ꯂꯣꯏꯕꯅꯤꯗ ꯇꯣꯔꯅꯥꯃꯦꯟꯂ ꯇꯣꯔꯅꯥꯃꯦꯟꯅꯤ ꯃꯣꯏ ꯗ꯭ꯔꯦꯁ ꯀ ꯌꯥꯝ ꯁꯦꯠꯂꯦ ꯈꯪꯕ꯭ꯔꯥ ꯃꯣꯏꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯗ ꯅꯪꯅ ꯄꯪꯀꯛꯇ ꯀꯩꯁꯦ ꯉꯁꯥꯏ ꯅꯪꯅ ꯁꯤꯗ ꯕ꯭ꯔꯥꯟꯁ ꯌꯥꯝꯅ ꯑꯁꯥꯡꯕ ꯄꯣꯔꯤꯗꯅ ꯁꯤꯗꯒꯤ ꯑꯗꯨꯝ ꯂꯧꯅꯤꯡꯕ ꯍꯥꯏꯗꯤ ꯇꯥꯡꯀꯛ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯂꯧꯔꯤꯅꯦꯕ ꯄꯥꯔꯠ ꯑꯃ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯄꯤꯛꯑꯁꯨ ꯍꯧꯗꯦꯗꯅ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯃ ꯑꯗꯨꯝ ꯂꯧꯔꯗꯤ ꯌꯥꯔꯦꯅ ꯈꯜꯂꯒ ꯑꯗꯨꯝ ꯍꯦꯛꯇ ꯂꯧꯕꯩ ꯋꯥꯅꯦꯕ ꯑꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯥꯔꯇꯤꯀꯨꯂꯔ ꯁꯤꯒꯤ ꯅꯣꯠꯁꯤꯗ ꯁꯤꯒꯨꯝꯕ ꯅꯣꯠꯁꯤꯗ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯪꯉꯤꯗꯤ ꯍꯣꯏ ꯀꯛꯄꯅ ꯑꯗꯨꯅ ꯅꯣꯠꯇꯨꯕꯨꯗꯤ ꯀꯛꯆꯔꯦꯗꯅ ꯃꯗꯨꯗꯤ ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯀꯩꯅꯣꯗ ꯇꯧꯕꯗꯨ ꯆꯞ ꯃꯥꯟꯅꯩꯗꯅ ꯅꯣꯠꯀꯤ ꯃꯈꯥꯗ ꯀꯛꯑꯦ ꯈꯔ 45 ꯑꯦꯡꯒꯜꯁꯇ ꯑꯗꯨꯒꯤ ꯋꯥꯅꯦꯕꯀꯣ ꯍꯥꯏꯗꯤ ꯅꯍꯥꯟꯃꯨꯛ ꯀꯠꯇꯤꯡ ꯑꯃ ꯇꯧꯈꯤꯗꯅ ꯚꯤꯗꯤꯑꯣ ꯑꯃꯗ ꯃꯗꯨꯒ ꯆꯞ ꯃꯥꯟꯅ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦꯕ ꯀꯠꯇꯤꯡꯒꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯗꯨꯒꯤ ब्लॉगꯇꯣ ꯀꯔꯝꯕ ꯕ꯭ꯂꯣꯛꯇꯅꯣꯗꯤ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕꯀꯣ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯌꯥꯎꯕꯤꯕꯅꯦ ꯃꯗꯨꯗ ꯑꯣꯏꯅ ꯃꯗꯥꯅ ꯌꯦꯡꯕꯤꯔꯣ ꯆꯥꯛꯇꯤ ꯆꯥꯅꯤꯡꯗ꯭ꯔꯤ ꯍꯥꯏꯔꯕ ꯏꯆꯥꯅꯨꯄꯥ ꯃꯥ ꯅꯣꯠꯁ ꯅꯨꯡ ꯁꯤꯟꯗꯣꯛꯄ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯀꯤꯀꯣ ꯃꯥ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤ ꯑꯗꯨꯅ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯐꯨꯠꯕꯣꯜ ꯃꯦꯠꯆ ꯑꯃ ꯇꯧꯒꯦ ꯑꯩꯅ ꯁꯤ ꯑꯥꯏꯄꯦꯗꯇ ꯃꯥꯅ ꯃꯃꯥꯒꯤ ꯐꯣꯟ ꯇꯧꯀꯣ ꯏꯕꯥꯅꯤ ꯐ꯭ꯔꯦꯟꯂꯤ ꯃꯦꯠꯆ ꯁꯥꯟꯅꯗꯣꯏꯅꯦꯕ ꯀꯅꯦꯛ ꯇꯧꯔꯒ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯀꯅꯥꯅ ꯀꯥꯒꯦ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯉꯁꯥꯏꯗꯤ ꯀꯅꯦꯛꯁꯟꯁꯤ ꯌꯥꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡ ꯈꯔ ꯂꯩꯇꯣ ꯍꯧꯖꯤꯛꯇꯤ ꯀꯅꯦꯛꯁꯟꯁꯤ ꯌꯥꯗ ꯂꯩꯔꯦ ꯏꯆꯥꯅꯨꯄꯥ ꯏꯕꯥꯅꯤ ꯕꯣꯜ ꯁꯥꯟꯅꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯩꯅ ꯑꯥꯏꯄꯦꯗꯇ ꯃꯥꯅ ꯃꯃꯥꯒꯤ ꯐꯣꯟꯗꯒꯤ ꯁꯝꯃꯛꯑꯒ ꯉꯁꯥꯏꯗꯤ ꯀꯅꯦꯛꯁꯟꯁꯤ ꯌꯥꯝꯅ ꯁ꯭ꯃꯨꯠꯂꯤ ꯆꯠꯄꯅꯦ ꯍꯧꯖꯤꯛꯇꯤ ꯔꯤꯀꯅꯦꯛꯁꯟ ꯔꯤꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯦ ꯁꯥꯟꯅ ꯌꯥꯗ꯭ꯔꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯦ ꯇꯣꯛꯑꯦ ꯗ ꯑꯦꯟ ꯀꯣ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯄꯣꯁꯇꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯣꯁꯁꯤ ꯄꯥꯏ ꯄꯨꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚꯤডিꯑꯣꯁꯨ ꯎꯕꯤꯔꯒ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯅꯨꯡꯒꯤ ꯆꯥꯅ ꯐꯖꯅ ꯂꯩꯕꯤꯌꯣ ꯁꯣ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟड ꯕꯤ ꯍꯦꯜꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ